Bismillahirrahmanirrahim. Hajarat Anas bin najar na shahid oikhibagi wari mayamna aigi channel asibu nungai biba tarabadi like share subscribe tawba kawbigano. Wari ase Hajarat Anas bin najar na shahid oikhibagi matangi wari oina mayamda tahanjage. Wari ase haujarage. Hajarat Anas radhiyallahu anha Badar gilan famdaya wangam kite Islam gi yamna matik magul layraba ahan balan famdaya wangam kita bada mahak yamna nungai kite amasung masana masabu warak lammi panggal thauna pum namak uttana Islam gi seba tauge khalammi tanja adu maktada Uhud gilan fam adu mangdala ke lan fam adada mahak na yamna kanna thauna yauke amasung lan phamadu ahan badadi musalman singna mai paklammi mamaida aranba malai kibat maramdagi musalman singna mai thiba phangki aranba adudi asini huzur sallallahu alaihi wasallam na mi kharbu mafam amada lengdana lainanaba hukum ikhirami akhoi mafam adudagi aina handoklo haidri fawba leigadabani maramdi mafam adudagi yeknabasingna landarakpagi akibalai ahanbada mai pakpa amasung kafir singna chenkhiba adu ubada musalman sing aduna hojik lan loide kafir singbu tanaraga makhoina hundoklamba nalsang sing adu khonjin haubana phare khalladuna huzur sallallahu alaihi wasallam gi yathang phangdringaida mafam adu thadoklammi Jamaat adugi amir nadi makoibu mafam adu thadoktanaba kanna thinglammi makoi sing aduna huzurgi yathang asidi lan loidriba fawba khaktagi ni khanduna mafam adudagi handoklaga lanbungda chensillammi chenkriba kafir sing aduna mafam aduda musalman sing leitre haibasu uraduna mafam aduda changsillaklaga ikhang khanghaudana musalman singgi mathakta landarakki tunglomdagi ikhang khanghaudana landarakpa asida musalman sing adu upai laikhidre maike animaktagi kafir singna koisillakpa maramdagi koichen chenarami tanja asida Hajarat Anas radhiyallahu anhu na Hajarat Sa'ad bin Muaz radhiyallahu anhu mangdalakpa bada hanki nang kadai da satlibano khuda gi kasam jannat ki manam Uhud ki chingi maikai rom dagi lakli masi hairaga thangsang khutta pairaduna kafir singi marakta changsin khirammi amasung shahid oidringai da halak khiramdre shahid oiraba matungda yenglubada mahakki hakchang adu chingjitna sitpagum oikhirami ten amasung thangi dakpham marifudagi hen leirami mahakki machena mahakki khuchagi tangda yenglaga mahakku masak khangke asumna thawai thake masigi wari asigi kanaba sing asi amuk mayam punna khangminase Allah gi thabakta thamoi sengna chongthoraklaba mising adudi Dunyadagi hauna jannat ki mahau phangba hawi maram asina Hajarat Anas bu dunyadagi hauna jannat ki manam phangkhibani